मरुइबा पाउ पिजरी यावसंग कुमाई के निनी चनबा पेचकारी की कुम्हई सिरी सिरी गोविंदजी टेम्पल दा पांगथोखे CM Khemchana Maitai Kuki Naga amasung Maitai Pangal sing yauba National Integration Tour lamthakre Ukhul lambida gari thengai na bagi thongdokta kuki amasung naga gi marakta sauna ukhatnakre kuki community represent tawri haina unauthorized group claim tawri ba singi mathakta kinna wafang kaya thamlakni amadi India ki itihasik oiraba AFC Women's Asia Cup 2026 campaign asida Manipur ki players singna mangzil thana sanaragani Kurumzeri ISCOM Manipuri Pau Miyeng Tabiri ba Khwai Pumnamakpu Taramna Oksari Hauzik Pau Sandokna Pizari Sahi Khudingi Pangthoktuna Lakpa Yaoshang Kumhai gi Nini Chanba Pechagari gi Kumhai ngasi Imphal District ki Sana Konungda Leiba Siri Siri Govindaji Temple da Traditional Harau Tayamna Pangthokre Lai Khuramba Lakpa amasong Laikai Laikai Singdagi Lakpa Holi Pala Sing amadi Miyoi Kayana ngasi Govindaji Temple da Pangthokliba Pechagari gi Kumhai asida Saruk Yaduna Pechagari da Machu Kaya Haptuna Aber Chaibagi Kumhai asi Harau Tayambaga Loinana Pangthokhi ngasi pangthokliba Pechagari Kumhai asi Yaoshang Kumhai gi nunggi oiba Maheurol dagi Manipur da pangthoktuna lakliba Kumhai asigi saruk amani haiba uthokli Yaoshang Kumhai asi Manipur gi oina lamta thagi Purnima numittagi hauduna numit mangani dharmagi oina thauramgal iroinana cultural performance sing community participation amadi sana khonabagi thauram singa loinana pangthoktuna lakli India ki state sing Holy Festival pangthokliba asiga yamna khenaba mawongda Manipur state ki oina di lamdam asigi traditional singa yamna mari leinaba thabal songba amasung game and sports sing laikai laikai da pangthoktuna lakli ngasi Yaoshang Kumhai gi nini chanba Pechagari Kumhai asida naha ahal khaidana aber chaiduna Holi Pala singna Holi sakpa amadi Manipur gi culture amasung tradition sing masak takliba asi mapal lamdagi lakpa miyoi singna yamna pamna yengnakhi Headquarter 9 sector gi miyeng makhada 33 Assam Rifles na sinduna ngarang Assam Rifles kaithenman bida Chief Minister Yumnam Khemchan Singna Maitai Kuki Naga amasung Maitai Pangal Muslim Community Sing punna yauba National Integration Tour 2025-26 lamthakre thauramga mari leinana Chief Minister Y Khemchan Singna phongdokhibada khongsan gadauriba National Integration Tour asida Manipur da khundaminariba achauwa furup sing punna amata oina saruk yariba asina takpadi community singi naha sing asi amata oina hingminabagi wakhalol lairi haina takpani haikhi March 3 dagi 13 fawba chathagadauriba integration tour asi Imphal dagi hauraga Tiruvatnampuram Kainyakumari Mumbai amasung Kolkata gi mafam singda thungani tour asida Maitai Kuki Naga amasung Maitai Pangal gi participant taruk saruk yaduna punna participant kunmari na tour asida chatkani Chief Minister na makhatar duna hai Manipur da thok kiba irang asing asi aduda Assam Rifles na Maitai amasung Kuki miyoi lising nimputare lom relocate tawduna saphagadaba mafam sing da thangdoktuna makhoina micham sing ngak senki
Chief Minister na Assam Rifles na laukiba thaudang sing adubu singthaki. Chief Minister na makhatar duna hai phana pendaba leirabasu ahal oiraba sing naha singda insinduna makhata na conflict thoknaba siloidabani aikhoi masel amana amabu ngakpi bagi hainabi thamduna lamdam asida santi amasung tangdu leitaba hanjilaknaba amadi saukhatpa puraknaba honaminasi haiki. Integration tour lamthabagi thoram aduga mari leinana Chief Minister Y Khemchana participant interaction tauki. Mahak interaction aduda kuki participant sing aduda kuki londa bu na te nakhoi sak sarak labra haina hangki aduga kuki participant sing nasu ka ne tai aikhoi sak sarak le haina pakhum piki. Masiga loinana Chief Minister na participant sing da mai pakna tour asi satuna mai pakna halaktuna tungda asigumba tour sing government nasu sinnaba honagani haiki. National Integration Tour lamthabagi thoram aduda Assam Rifles ki official sing na tongan ba community sing yauba National Cadet Corps NCC Cadet Group sing da Chief Minister na masakta ki amadi thoram aduda hanagi Rajya Sabha MP Tarun Vijay Brigadier Pratyush Kumar Mahiroi Singh amadi atai dignitary Singh na saruk yaki. Ukhrul District ki Manung Chanba Imphal Ukhrul Lambi National Highway 120 gi Sangkai Khulda gari ani thengai na bagi thaudokta gari sing aduda tonglakhiba naga amasung kuki singi marakta ningai sangdana rakpadagi chauna mafam aduda tension laikhibaga loinana police na thaudok aduga mari leinana FIR register tawkhre hairi. Paugi likhun amagi matungina thaudok adu ngarang Ukhrul District ki Manung Chanba Imphal Ukhrul Lambi National Highway 120 Litan Police Station dagi kilometer mangarom chatlaga leiba Sangkai Khulda Mongkot Chepu Khuldagi Kuki Singpuba Ecovan amaga Riha Tangkul Khuldagi Naga Singpuba Maruti Alto car amaga thengai nabagi thaudok aduda gari sing aduda tonglakhiba Kuki amasung Nagagi marakta sauna umkhanarakpadagi khanghaudana mafam aduda Kuki militant sing ni singnaba mioi kullom laktuna Naga singbu fu saiba tawki hairi. Thaudok aduda Naga sing asok apan yaukhibaga loinana Naga sing na tonglakpa gari adu makhata na Kuki militant sing na thugai ki hairi. Ukhrul District ki SP na hai thaudok adu ki report Litan Police Station gi Osina nungthil pung 3:30 rom tabada phangkhibaga loinana Bharatiya Naya Sahita Section 117/35 ki makhada Sumoto FIR case number 63/2026 LTNPS register tawduna thaudok adugi investigation chathaba haukhre amadi mafam aduda ahenba security forces singna deploy tawduna makhata na irang thoktanaba mikup nahom singna lahenkhre hairi. Amaromda Riha Village Authority RVA na thadorokpa press statement amagi matung ina thaudok aduda nungsi haitana Naga singbu maram chadana phu saibagi thawongni. Thaudok aduda Riha Tangkhul Nagagi mioi mari asok apan nangki numit ki mangal thorakpadagi mit thaktuna soibadagi thokiba accident aduda driver nasu afaba wakhalon galoinana apologize tawkhibani hairi. Kuki militant sing ni singnaba singna Naga khunja sing aduda attack adu ichamchamna lanai nungainadaba gi chathakiba attack ni haina laude. Attack adudi peaceful coexistence da chaungna singnabani rule of law thugaibani amasung Naga khunja singi fundamental rights sing matpani maramasina mari leinaba government ki authority singna asigumba thaudok sing asi thoktanaba lokhatpa yaba thabak sing athubada lokhatuna sokliba Naga sing asida justice phangdri phawba compromise amata tawroi hairi. Kuki Furuki Apex Body ama oiriba Kuki NP Manipur Kimna Group Kharana Civil Society Organization sing semdana Kuki represent tawri haina fongdok liba asi Kimgi ayaba yaudana fongdok payaroi haina Kimna thadorakpa cherol amana fongdorakli. Kimgi Secretary Information and Publicity
Janghaulung Haukipna Kuyek Piduna Tadrokpa Cherol Amagi Matung Inna Pangthokiba Kimgi Kuntramathoi Suba General Assembly gi Resolution number Taramari gi Matungina Kimgi Ayabi Yaudana Kanagumba Group Natraga CSO Singna Kuki represent Tauri Haina Fongdokpa Yaroi Haina warning Taukiba Laikre. Cherol Asina Hai Organization Khara Kuki Human Rights Council, the World Kuki Joint Intellectual Council amasung the Joint Forum of Seven Hariba Body Sing Asi Sembada Kimga Tanaramba Laite amasung Ayaba Pikibasu Laite Hairi. Hariba Organization Sing Asi Kuki Miyam represent Ayaba Laite Hairi. Hariba Organization Singi Tabak Thoram Sing Asi Kuki Miyamna Kangdabanina Community Asina Pamliba Pandam Sing Lana Satkibayai Maramasina Apex Body Asina Media House Sing Government Department Sing Amasung Non-Governmental Organization Singna Kimna Mandate Piraba Organization Sing Tamak Wari Sanabiu Hairi. Manipur gi Nupi Football Sanaroi Singna Australia da Pangthokadoriba AFC Women's Asian Cup 2026 asida India team gi Yanglen Saru Oiduna Mangzil Thana Sanaragani. AFC Women's Asian Cup 2026 da India gi squad member Kuntaru ki manungda Manipur dagi player Mapan Yauri. India team asina cup asida saruk yaba phangliba asi sahi tarani thoigi matungdani. India gi team na 2014 cup asigidamak qualify oiki. Matam sangna cup asida qualify oiba ngamdana lakiba adu lisingani kun mangada third place taduna lisingani kuntaru edition asida qualify oiba ngamki. India gi team asi group C da Japan, Vietnam amasung Chinese Taipei punna yauduna higok machugi kai amom singum akan test thengnagadori. Top 2 teams amasung 2 best third place side singna quarter final yauraki amadi semi finalist marigi manungda chanduna lisingani kuntareta Brazil da pangthokadoriba FIFA Women's World Cup 2027 da direction qualification pirakadabani ngakpigani pirakhibani. India gi team asida goalkeeper Elangbam Panthoi Chanu asi India gi oina number 1 ni captain Ngangbam Sweety Devi, defender Silky Devi Hemam, Sarita Yumnam, Martina Thoksom amasung Panjaubam Nirmala Devi Singh midfielder oina yauri. Makhoi Singh asisu mathakta Grace Dangmai, Linda Kom Sarto amasung Bhavina Devi lisam asina nauna Pagalak liba Manipur dagi nupi footballer singni. Manipur gi nupi footballer sing asina India asi World Cup level da pukhalaknaba honabada achauba thaudang lauki. Yaoshang kumai ga mari leinana Tampaki district pumbada lairiba laikai singda matam kuina dagi pangthoktuna lakpa games and sports hogdokpagi thoram sing Yaoshang nongma watlingai dagi hogduna Yaoshang nini chanba phawba senglaba kanglada mai loduna laikai gi mioi singna rally satpagi thoram ngasisu pangthokli. Yaoshang hoba numitta chandragrahan la laikhiba maramna Yaoshang hoba numit asida laikai da ayamba sports hogdokpagi kanglada maira lobagi thoram sing ngarang pangthoknarkhide. Adubu ngasi Yaoshang gi nini chanba numit asida kanglada laikai dagi lakpa mioi singna maira loduna torch rally sing Imphal City gi lambi sing phawduna chatnaki. Security Forces singna Imphal West District ki manung chanba Langgol gi Wangdai Maitai Lekaida chathakiba search operation amada Lalholu Pripak Pro gi cadre ani haiba achom luwangba Maitai Sahi Niphumari Thangwaiban Polem Lekaida hojingna
Langol Yumjau Lairembi Laikaida Leiba Mioi asi phaba ngamkhibaga loinana mangondagi mobile mari Aadhaar card ama phagatpa ngamkhre hairi mahak asi miyamdagi namduna sel khaibada chenaba mioini hairi Imphal Bir Tikendrajit International Airport ta duty tauba Central Industrial Security Force CISF singna ngarang passenger singi language sing screening tauba matamda kani kg ani phagatpa ngaukhre hairi Security Forces singna phagalakhiba kani sing kanana purakhibano haiba chap chaba khangba ngamdri hairi Yaoshang kumhai ga mari leinana pangthokpa sports ta sizinanaba sports material sing youth team santhong makha lekaina santhong Youth Welfare Association SYWA club ta khudol tamkhre ngasi SYWA club ta khusinakhiba sports ka mari leinana sports material sing aduda football volleyball skipping rope flying plate handball amadi nungsit hanana pamna chingba polam kaya su yaukhi Sports material khusinabagi thoram asiga mari leinana youth ki wangangloi thongbam risikantana phongdokkibada makhoina sananingba kaya sanaba phangdana lakhiba amadi naha haugalakliba singna nisagi ipaktagi tinkidanaba amadi afaba sanaroi kya puthokpa ngamnanaba amadi haurakliba naha kayana sports ta mai onsinanaba sports material sing asi khusinabani haina phongdokhe Manipuri Youth Front of Assam MYFA amadi Pauna Club Rongpur na senduna numit humni chupna chathagadaba Yaoshang Sport Festival 2026 Rongpur Part 1 gi playground da hogdokhre hogdokpagi thoramda Pauna Club ki President KS Bishorjit Dr KN Chan Thongam Babahan A Hemba Babu KS Santi Advocate F Lokhennath Subha Devi, Mina Devi na President Chief Guest of Honor oina Daista Phongki. Sanaroi singna Mairak Khongsalaba matungda Thauramgi Chief Guest Dr. K.N. Chan na Maira Okpiraba matungda Sanabagi Maira Chukhatpiduna Sports Festival Hogdokpikhi. Welcome address ta M. Robindra K. Keynote ta address na Thangjam Rojen na Pibikhi. Chief guest singna sanabana haksangi kanaba amadi aikhoina thawai yauna sanaba mathau tai haina sanaroi singda paukta kaya marum pibiki ngasigi hogdokpa oina 5A side ball carom chess na singba masana su sanaki Loisalakpada maroiba pau amuhana thamjari Yaoshang kumhai ki nini chanba pechakari gi kumhai Siri Govindaji temple da pangthokre CM Khemcha na Maitai Kuki Naga amasung Maitai Pangal sing yauba National Integration Tour lamthakre Imphal Ukhru Lambida Gari Thengaina bagi thongdokta Kuki amasung Naga gi marakta sauna ungkhanakre Kuki community represent Tauri Haina unauthorized group claim Tauriba Singi Mathakta Kinna Wafung Kaya Thamlakli.
amadi India gi itihasik oiraba AFC Women's Asia Cup 2026 campaign asida Manipur gi players singna mangjil thana sanaragani. ISCOM News na sandok saba pungja sifawgi paw matang swaida lotion jare makha taba paw gi damak ISCOM bumiyang taduna dumak lebiu.